Shiva said that winners don't do different things, they do things differently. Winners sing na nahakna amukta tawdriba nahakna sungkhang khangdaba thabak ama tongana tawrubagi wafam nate. Nahakna tawriba thabak sing adugumba du khaktane makhoina tawriba sisu. Tawbatabu chap manaba thabak aduda makhoina khenana tawbane. Tande mande nataba pungning changna thawai hakchang yauna anuba idea wakalunga loinana thabak adu khumang chawsinna pangthoknaba honabaduni winners sing na tawribase. Taminnasi asigi video da Shiva na ikhiba biribida yamna maming chatkiba lairik you can win hairiba lairik asigi samlappa warol sing. An mukta da punsi mekena mayambu taram loksare. You can win hairiba lairik ase India gi Jharkhand hairiba mafam aduda 1961 gi 23rd August ta pokiba author, social activist amasung motivational speaker Shiva na 1998 ta phongkiba biribida punna 3.8 million copy hena yonkiba yamna maming chatkiba lairik amakhange. Lairik asidagi hauna Shiva masasu pirtibida maming leiba mayamna masak khangba misak ama oike. Lairik asida punsigi lamida mai paknabagi da hiram mamada lepa leitana sangsileba misak amana tamsinba yaba makhoida adugi mati kanagadaba kayana pikthana yaure. Ngasidi lairik asina akhoida kari haininglibagi haibadu khangminase. Lairik asa chapter 9 thongna nei. Ahanbada importance of attitude. Attitude haibasigi matangda henna kumna khangnabagi da mamangi video attitude is everything hairiba lairik asigi summary soidana tabiyo. Description da link pijaramge mai pakpa haibasida aikhoi isagi attitude asa aduki matik maruoi. Pirtibagi human psychology nainariba intellectual sing amadi author kayana mai paknabagi da positive attitude oiba mathau tai haibasa tattana phongdoktuna leiraba wafamne. Nahakna positive attitude leiraklaba kan khaktada nanakta leiriba pot khudingmaki khudongchaba khanglakane. Pirtibida yamna maming leiriba USC gi Harvard University na changyeng ama pangthoktuna wafam asi khanglai madudi mi amana thabak phangba natraga promotion ka ba haibasa 15% amana mahake haisingba knowledge amadi education aduna maram moiraga oigale aduga 85% amadi mahake attitude aduna maram moiraga thabak phangani amadi promotion ka gane. You can win hairiba lairik asa masigi 85% asigi attitude haibasida base toba lairik amane. Mai pakpa haibasigi foundation asa attitude haibasini. Foundation du matik chadrabadi building adu soidana ningkhaigane. Maramasina success haibasidasu foundation haibasa yamna kanba linganba mathau tai. Foundation adu lingnaba kannabagi damak positive attitude leiba mathau tai. Attitude is the foundation of the success. David amadi Goliath ki wari amalai. Kungang amada yamna chawba masa mau phaba mijau misang Goliath kauba lanmi ama lerame. Hairiba lanmi asina kungang adu da leiba angang singda langnaba thina phubi cheibiba itattatana bullet tawbiba kaya sidagi sauraba David kauba kungang adu dagi sahi 13 lomta ngairiba angang amana maki mayamba singda hanglame. Karigino na koina asok yamna phattaba Goliath se phudriba se. Mayamba singna asomna khumle. Nangbu udra asok yamna mapangal phaba mi asok yam chawba mahak siga aikhoiga kamdongno phunagadoribano. Mahakna aikhoi oina phurak loidra. David na khumme, no, he is not too big to hit. He is too big to miss. Mahakna asok yamna chawribasina maram moiraga aikhoina phuba ngamloidaba nate. Aikhoina phuba khudingi mafam chana panabagidamak mijau misang oiribane. Asomna hairamlaga mahaki nauri amadi nungchak adutana Goliath se hatke. Mido chawmanmana maram moiraga mahaki nauri khukap amatta nanthokidabane. Khukap khudingmak adom panbane. Mijau misang dudi ama khaktane adubu David amadi mahaki mayamba singa mityeng anidugi khenabadune matang asida nainaribase. Amana negative attitude ni mi chawba mapangal kanbagi phuba ngamloi haibane. Amana mijau misang oibana phuba nungairani khukap khuding soiraroi adumak pangani haibadugi positive attitude adune. Pot khudimaki positive oiba mityeng leigani hairiba positive oina uba ngambadune nahaki positive oiba attitude hairibase. Friends masa philosopher Blaise Pascal gi manakta changlaktuna nupa amana haye. Nangi gyan lausingna thalaba koktugumba ama aingonda su palamlaba ai soidana hena phaba matik chaba misak ama oiramgani. Pascal na khumme hena phaba matik chaba mi do hana oina bohono nak soidana ai gyan lausingna thalaba koksiga chap manaba kok soidana oirakani. Naki mityeng do hana semdokhise. Naki nafamda hira mani muktaga manaraba khudong chaba mayam ama leiribane. Luribadi madubu kamdongna sizinnagadagi kamdongna mapanda puthorakadagi haibaduni. Nahak nasana nasase khwaidagi solabaduni hek kaliba makai nahak nasada yauriba hira mani muktaga pangkhak oiraba gyal lausingsing ado sizinafam khangdana adumak lemna taraga leigani. Nahakna training program lising yausano hena chawkhatnaba personality ngangba sakpa hainaba pot karamna yongani haibana chingba training kaya do yaurabasu nahakna foundation matik sadraba tamsiliba nahi khudingma arema tagani. Foundation haibadi TQP haibadi total quality people haibadi afaba lamchat sajat discipline integrity good value amadi positive attitude leiba miyosing adubune.
Khudam mama yengsi customer service ki training sing da asum na tame madudi please amadi thank you wahi ani siga loinana nungsiba mamon mino amadi khut songnaba adubu matang sida hangba yariba wahangdi hairiba waheising siga loinana nahangna pelan gadoriba atiti ado thamoina yaningdraba thamoi sengdraba nahangna tawriba sinpham ado nahangna pamjaba sinpham du natraba kayam kuina tawsinaba minokna customer sing adubu pelan mangam gadore masima thazo naki tawsinaba minok haibasa naki customer na line khangbane tawsinaba minok haibasa yamna irritate oibane jingnaba leitana aina hairibasene please and thank you why ani sa yamna maru oi masa naki thamoina yaningna customer adubu pelan na ba honaraba why ani sha matanta naki chimbal da tawsinaba yaudana momon minok singa loinana thorakane English ki language da attitude haibasina khwaidagi luba wahi ama oirage kariguma masina professional natraga personal life sing da apply toraba makok thongma daita puriba misak ado hena daita puba ngamba hena mai pakpa misak ama oiba ngamlakadra natraga attitude yaudana satra adu afaba satra oiba ngamgadra mama mapa oza pot yonba thabak piriba thabak tawriba khuding maksa attitude yaudana makoi makoi gi sinpham sa mai pakpa ngamgadra kariguma attitude haibasina mai pakpa haibaduda aruba tangkak ama ohelaba karigidamak nahaki attitude asa khangdoknaba honaroidage amasung nahaki pandam maduga attitude haibasiga kaya yamna mari leinariba no haibadu ithanta hangjase hojik wari masa ama muk taminase africa hariba laibak asigi khungang amada lawbu nupa ama wata padana yam nungaiba punji marel amada leirame mahak yamna nungai thongna leiba ngamlame maramdi chaba thakpa watana leibaduna maram moiraga penthokpa ngamlame nongmadi loksing yamna leiba ahallama laktuna hira mani mukta diamond gi mamalgi maramda takle mahakna lawbu nupa da hai yengo nahakna khubi muk chawba diamond ama leiraba nahakna sarama leiba ngamgani saramagi mapu oiba ngamgadoribane aduga kariguma nahakna khudum simuk chawba diamond ama leiraba nahaki nareibak asigi nahakna mapu oiba ngamgadoribane wafam sa hairamlaga mahak chatkre numit asigi numidang do lawbu nupa do tumba yaramde yamna nungaina penthokna hinglamba mahak do nungaiba ngamlaktre penthokpa ngamlaktre saramagi mapu madudagi laibak amagi mapu iningba phorkhibane mahak nungaiba ngamdre maramdi penthokpa hairaktre mahak penthokpa ngamlaktre maramdi nungaiba haibado mangkhre ahenba pamlakpa karam chawbuduna mahaki thamoi khudum chankre mathanggi numita mahaki farm ase yonthokle mahaki nupi angangsing leminaramnaba silamlaba matung mahak diamond hira mani mukta thiba thorake africa gi mafam khudingma koina chatuna thire mani mukta amata phangdre europe mahadesh koire thire karigumi amata phangma ngamdre mahakna mafam khuding koiruraba matung spain da yorake mafam asi yorakpadadi mahak thamoi kaire pangal su sontare paisa su loire ningba kairaba lawbu nupa do barcelona gi turel da chongthaduna matanta sijake aduga mahaki farm adu bul lawhoriba nupa aduna mahaki farm adu da yoklamba ut ado ningthi na senarame mahaki farm adu gi hek nakanda chiliba turel adu dagi ising adu sijinaduna iru maita lujabiba pithakba aram khawrangba kohan mana chingba thawai yangna thabak khudingmak pangthoklame turel adugi mayai da tariba nung amada nungsa mangal duna yaibada langtrik langna thakturagliba mangal adu pukning huna phajabana nung ado khungatuna maki yungi ka amada ningthina thamlame numit asigi numidang wairam lawsing leiba nupa do amuk laklame makna hange hafiz tubu halakhraba jala farm adugi anouba mapuduna khumlage halakti karigino domna hafiz hanglibadi maduda uriba hira aduna maram oiragane aina hafiz hanglibase hira haibase aina amuktang ubada adumak masak khange natti masidi aina turel asadagi tarambadagi khulakpa icham chamba nung ama khange law thajadraga ai utke asiguma nungse mayam ama lehuri asumna lawsing leiba nupa aduda turel aduda tariba hira mayam do ullamme makoina nung khara lokhatuna akhang aising manakta puduna icham chamba nung ama ra natraga hira oigadra haibadu naina halame adubu asingma mangne nungsinga do hira oiramle fama do hira tana thanna leiba fama makhak oirame wari matek asidagi akoina para khara tamsinba yai madudi ahanmada akoigi attitude haibasina chumna leirakpada soidana bhap tarakani madudi akoina leiriba se diamond lising lising gi mathakta netuna leiriba ni haibase kudong chaba haibase matam kudingmakta akoigi khongyada leibane akoina tawgadaba haibabu sumnagi inakta leiriba kudong chaba do masak khangmadune anisubada english ki prabhab ama lei madudi the grass on the other side always looks greener nakanda hauriba napi aduna henna sangboi paraboi da ningbadune haibadi inakta leiriba khudong chaba mayamdu hundoklaga atopagina hela boida ningba atopagi du oina pamba migina henna phajara boida ningbadubune ahomsubada aina migiduna henna pamluba pharaboida ninglingai mina amu aigido pamlibane aigi sina hela boida ninglibani haibasimasu kawridawone marisubada khudong chaba haibasa masak khangba ngamdaba mi singtana khudong chabaduna manakta leiraba phawbada pik i chawi pami pamde phai phati yami yamde haina nainaduna leigani
Manga subada kudong chaba haibase punsida anirak suna kedongda halakte haibase khanggadabane. Mathangi kudong chabaduna henkiba yai natraga takiba yai tawbudabu chap manabu kudong chabadudi amu hanna halaklaruyabane. Akoi isagi attitude ase henna apabaromda develop tawba haibase hiram ahungi makha pole. Waheising adudi environment akoibagi fibam experience hakthengna nahakna thengnarakiba gyan lawsing sing education lairik laisugi mangal hariba ahum ase triple e's of attitude hariga su khangne. Environment haibase yum school thabak mafam pau kya sandugliba TV radio na chatnabi lairing laisonga mari leinaba mafam sing political amasung social environment kaya asibu khangnagane yumdagi kamdongna positive attitude develop tawgadage ahanbada yumdagi afaba amasung phattaba lamchat chajat kayagi khwaidagi maruoiba tampham sangne. Nangonda positive attitude ama sangwat sagalakpa haibase naki yumda ngangnariba lon chatnariba lamchat chajat amana amabu kai khomnaba kaya sigi makha yamna pole. Naki yumgi ahal lamansing aduna bhamen tadraba kangkhong chairaba yumban oiraba amana mabu thajannadraba madugi mami nangonda su chauna tagane. School haibasdagi kai khumnaba wangang sangang phajaba amadi pressure kaya kamdongna mayoknagadagi haibana chingba para kaya tamsinba ngamgane. Thabak tawfam office kayadagi mathak thongba amadi makha thabada utkadaba bebar thaksi khasi makok mathang naiba problem ama solve tongnaba honaba positive confidence leader team management kaya asigi phajaba masak natraga athiba kaya uba phangane. Akoina numit kudingi yengliba YouTube video tariba pau yengliba cinema asidagi naki positive attitude sanggot sagadabagi achouba mafam amane. Seran turan oida padaba internet gi video cinema pau kaya tabana nahaki attitude ado negative ohelaknabagi achouba maram amusune. Naki fazaraba culture na chanabi aduna nangonda fazabadu ngakta uhalaba fazabadu khak loksilaba aduga naki dharma aduna nangonda khanga ningliba fazaba pautaksing adu tamak khangjillaba nangi akoibada nganga sangnariba kaya adudagi fattaba hundoklaga afabadu khak tasillaba fatraba lamdam asigi miyamna thajaba manglaba senja thumjana haraba rajniti wala sing asigi matau tamba nataba saukhotlaba leibak Japan Germany Singapore Dubai gi makok thongba leader rajniti wala kaya asigi matau tamba ngamnaba honaraba. Hairiba akoibagi fibam environment kaya asina nahake positive attitude ado develop tawnaba honabada adugi mating panglibane. Maram asina environment habase adugi matik maru oirage. Experience haukiba thongdoksing amadi nahakna loinarakpa mi makhal kaya makoiga loinarubada panglakpa experiencing aduna maram oiraga nahaki lamchat sajat wangang sangang adusu makoigi matung ingane. Experience haibasigi matang yorokpada isamakta thokiba wari ama ningsinglagi aiga punna thabak tawminaba adubu sahidi aingondagi yamna hanba mingsum kaunakibaduna maram oiraga aiga chap manaba level amada ahal adusu aina urubane. Aina handle toramba case ama mahakna torambadagi sauningboy karioi aigi sahi longa oiba marup mapang amada ngangbagum khon kalamna nangbu nakok chakpra aina handle toba case ni haiba khangna nangna amuk case ado pairam liba karino haina saiboi lakpoi nganglubane ahal ado sauraduna khumlage. Aina paigena paiba nate manager na pirakbane nangna mafam marang khangdana nakok chakpra kaidi kaino haina sathina saurakibane khanaramdawroba thawdok ado aina lale haijaduna loisille mahaki thamoi penthorage. Aina wahi khara henjilubado ai bhab taraye isana yazai lanbadudi lale haijake sorry haibase matang matam chana sizinarabadi mai hauna sauramba kaya ingthan bangamme thamoi khudum chanba ngamme amadi ahal lamanda thaksi khasi utpa haibase yamna maru oi haibagi parama tamsinduna numit adudagi hauraduna phajaba waheising sizinanaba honake aigi arrogant oiba matau ego thadoknaba honake asumna haukiba experience kaya adagi para tamsinduna positive attitude build up tawbi education formal loiba lairik khutam amasung informal loiba haibadi aigi academic session aduda yaudaba atopa lairik kaya paduna madudagi phanglakpa knowledge kaya asisu nahaki attitude sangwat sagatpada adugi mating pang satra mabu positive attitude lehendaba honabada oza adugi achoba tawdang lairibane lairik tamba haibasina aikoi kamdongna ngasigi malem asida hingadagi haibasi kak tambiba nate karamna malem sida nahakbu hingangadagi haibasisu tambiribani haibase kaufode. Karamna hingadage amasung hingdaba yade hinghanaba haiba anisigi khenaba munna khangadabane. Positive attitude gi kanabase koksida wakal lawsing idea ano thokpa helakane. Teamwork punna chaminaba haibasida amana amagi wakalon khangnaduna mating pangnaba motinaba hengane. Problem issue kaya solve tawba ngamnanabagi wakalon idea soidana thorakane. Nangi magun tawba ngamagi sakti hengalakane. Atopa miyoisingna nangbu nungsiba pamba nangna ngangba wa taningba helakane. Sendong helakani nahak amadi nahaki employee natraga employer amadi nahaki customer singa lainaba mari chetchin be helakane wakal nuaitaba sauningba pungning langtaknabagi chang kaya tamna handarakane samajatu da karigumba afaba thabak khara soidana tawba ngamlakane amadi laibak ama chawkhatpada maruoiba thawdang lowba nation amagi asset soidana oiba ngamlakane aduga negative attitude leiba miyosing thabak khudingmak phattaba ta oiraboi ningane wakal santi phangloi aingonda leijariba khara do wala boi ta ningane
मीना हेलाबोइता खनगनी अफब वाखल चाखोटपा हाइबा वाखल लोंदुदगी लामना लेगनी पुंसीगी हिंगबगी महाव मसक खंगलोय पांदम लेतबा मिसक ओइगनी कलक येंगथिबा वाखलना योंगनी हक्चांग कैदोंगदा नुवाइफम खंगलोय कदाइदा नोमा नाराबोइता निंगनी मसा खक्ता फत्तबा वाखल खनबता नतना अतोप्पा महाका लोइनरिबसिंगसु हु कामसिनगनी महाकुमना फत्तबा वाखल खलनबा होनगनी पॉजिटिव एटीट्यूड डेवलप तौबा ngamnabagidamak makhagi step 9 ase follow tौबा ngamnaba honagadabane ahanbada change focus look for positive फत्तबा माइकैदो येंगबगी महूत अफबा माइकै येंगसे मरुप ओइगदौरिब्रा नत्रगा येंगनबा सेमगदौरिब्रा मरुप ओइगे खलबदि माके फत्तबा माइकैदु उबगी महूत अफबदु हाना उबताय पोट खुदिमके मांगजबा मसुंग तोंगजबा लेगने मांगजबदु नैनबगी महूत तोंगजगदबा पॉजिटिव अदु हाना उगदबने अनिसुबदा मेक अ हैबिट ऑफ डूइंग नाउ होरेन तौरगे ngahak lerega tauge hayeng taurageda mathang hapta mathang chahi asumna procrastination haibasina negative attitude create torokna bagi achoba maram amane Benjamin Franklin na hai never leave till tomorrow which you can do today hauzik tauba ngambado hayengi damak kedongda thamloidabane hauzik adumak taugadabane ahumsubada develop an attitude of gratitude kudong thiba mikupsing nataba ishorgi thaujal haibadi thabak khudingmak mai pakiba mikupsing afaba kanakhiba mikupsing adu oina ningsing nabo honase maswai sida se na bakradi leibe ya accident natraga sathiba leina amana maram moiraga punsigi mit ukidre adubu yasinarba matung nahangna lupa lakh khara phangle masida mit udrabasu lupa lakh khara phanglibase yam phare haina khandokpa ngamba migi masing yamgadrane sungyam yamloi mit ugidrabasu paisa phanggibadu oina khallaga apabaromda khandokadabani haina aina piningliba message ase adomdu oina khallabadi onare maswai sidadi ibanigi marakta paw phawdoknadaba ama leibaduna message ase piriba ayhak langadoribane amadi nahangna tabada loksinbada ona tainana tare loksil le haibane matang sida wari macha amamuk taminase doctor amana mahaki yuda laisuroba alcoholic patient khara layeng yu haibasina hakchangda aduni matik sokgali haibase pramana ma piduna takpa pamlame mahakna yamna sengba thangnaba ising yawba patra ma lawre aduga yu ngakta pik thanna yawba patra ma ga lawre patra adu da tintrok ama hapchille aruba ising adu da hapliba tintrok ado mayek sengna uri amadi matakta tapna kakhalakpadu uri aduga yu hapliba patra adu da hapa matamdadi tintrok ado ngaihaki manungda sire doctor adu na hange sangeng asina aikoida kari khanganninglibano nakoi haiba ngambra anabasing adugi maraktagi amana khomme kariguma nahangna yu thaklabadi nahaki chakhauda tintrok amata leiba ngamloi loina sigani chumbrane kamdongna chumgadoribano masibuni selective listening haribase haibadi haininglibaduga loksillibaduga manadaba ona tainan loksinbadune mari subada get into a continuous education program lairik tamba school college satpa haibasina aikoida e paw mayam amadi khangale adubu asengba education haibadugi one dokti school college tagi hekta phangbadi nate hoi chumi education haibasida information haibase yamna maru oi adubu asengba education haibadugi one doktusu yamna maru oi lairik tamba haibasida laisu haibasimasu yamna maru oi ribane masidi school college khaktadagi natana yum kairoi laikai isung imanaba kayadagi su tamsingadoribane we don't need more academic education we need more value education value education haibasida daita loba thamoi sengba thongna phaba lepa leitana honaba kaya si yawgane asingba education haibase thamoi amasung kok animakse train tobibadune manga subada build a positive self esteem haibadi aikoi isana isagi maramna khallibu wakal adumane wakal nuaiba hakchang tekatpa matamasa thabak thorom khudimak mai pakalle aiga kanagumbaga leinariba mari adu henna afaba maikaida sangsin positive self esteem semgatnaba khwaidagi laiba amadi thuba pambaidi kanagumba magi natraga kharagi karigumba angamba khara thamoi sengna mateng pangba ngamlaba madu paisa natraga pangalna amuk hanna nangonda laman singna bohonarabasu walagata leiragadaba adugumba mawongi thabak khara tobiba hairibasina khwaidagi laiba amadi thuba pambai amani haina author na thame Taruk stay away from negative influences. North America gi napi na pik thanda hauba prairies hairiba mafam asida phangba yen makhal asigi makonda umaibi gi maruma thamjilame. Matam kharagi matung maruma do umaibi ole. Amadi masa se umaibi ni haiba kauthok chakre. Yeni haina khanjakre. Yen amagi matogum machin hatpa makhongna khotuna machinjak thijai. Phit khara tamak paiba ngame. Nomadi mahakna atiyada umaibi ama paibu urame. Aduga yenbi du da hange. Masagi phazarbu seksi kari uchekno. Yenbiduna kome masa umaibi hariba mathauna yamna leiba yamna wangna amadi sana paiba ngamba usek amane adubu nangdi bahakum paiba ngamloi maramdi nangdi prairie chicken ne asomna umaibi ado anirak suna khantharuba tawdana yen amagi matawgum mapunsi lenke amadi sikhirame mityeng sandaba masana masabu thajadabaduna mahakse nongthakta wangna amadi sana paiba ngamba thauna leiba umaibi duni haiba khangjakide kayada maraibok thirabano
asumna mi ayambasu masagi tawung ngambadu changeng tawrudaba pandam leitaba mieng sandabaduna mai paklaba misak ama oigande nahaksu umai be magum hingninglaba umai be magi wakalgum khanma tai makhugi marakta leiba tai yen adugi marakta leirabadi yen amagum adumang punsido loikigane mai paklaba miusinga punba tai chapminaba tai wari tawba tai nonganbadagi numit taba phawa chaba thakpa koiba langba oiroidoba wari khara sanaba miwa ngangnaba nupi angangi wari ta tawba mayamduga punsidu lemminarabadi makhoigum adumang malensi thadokiba tabane maramsina negative influence piba kayadagi lamna leigadabane fattaba cinema pornography akampet yawba isai oida padaba movie serial nisha drugs kaya sedagi lamna leigadabane Taresuba step learn to like the things that need to be done Saint Francis of Assisi asumna hai start by doing what is necessary then what is possible and suddenly you are doing the impossible aina pamgera pamlogera tawdaba yadaba darkar leba thabak haibam leigani madu pangthokpa hause madugi mathang oithokpa yaba angambasingdusu amuk tawse aduga khanghaudana oithokloidaba nangna thajadaba kaya amasu soidana ngamlakani nipan suba step start your day with a positive nuaina mapung phana tumluruba matung ayu anganba hek haugalakpasi khudingmak taningba tamsinningba tagat tekpa matamne Maramasina ayuki matamda apaba wakal amadi apaba thabaka loinana nomagi numit sa haunaba honagadabane anisuba chapter success mai pakpa haiba sa soibadagi natraga daw yabadagi oirakba sungna natte masa aigi attitude aduna oiraglibane aduga aigi attitude haiba sa aina soidana tawdaba yadaba amane haibadi choice adune Maramasina success haiba sa choice adune chance natte success haiba sigi one talk sa mi dugi wakalongi matungina kenaba laigane adubu punumaksa loina subchillaga American author Earl Nightingale na sumna hai success is the progressive realization of a worthy goal mafam sida sinariba Waheising asigi one talk sa asumna piri progressive haibadi mai pakpa haiba sa lambidune khongchat adune panthung phamdo natte kaidongnungda panthung ado yauba haiba ma leiroi pandam ama phangbaga pandam ama amuk phangbaga ama amuk sunglep leptaba khongchat adubune realization haibadi experience aina hakthengna thengnarakiba gyan lousing sing mapan thongdagi phawlakba wakalon sapu sing aduna aibu mai paklaba misak amani haina khalanba kaidongnungda sungamloi masi aigi manungda aigi thamoina yahanba ma change haibadi external nataba internal feeling aduni haibane wordy mamal leiba khongchat adune afaba natraga fattaba haibadi yu yamna chanba tanabada aina first tare maramasina masai sida ai success oire haiba yaroi haibane One talk leba khongchat amadi mamal leibu oigadabane karigidamak chatgadoribano goal adugidamak panthung adugidamak maswai sida goal haibase amuk yamna maru oirage maramdi goal haibasina mai paknabagi khongchat adu artha thongadoribane mai pakpa haibase mipum khudingna yaningba mi ama hektana tawangamba thabak adu natte naki goal adubu accept tawangam loidaba kharana phai phatte oiroidabani haina marai tawgane aduga mai pakpa haibasigi mahau khanglaba mi singnadi nahakna honaribado thagatkane Mai paknabagi khongchat asida khwaidagi yaikai thingaibu oirakadoribasingi manungda ego napul haibasu amane nakna hiram amada mai pakninglabadi napul thadokpa tai panthung se yoba ngamloidra haibagi akiba isana isabu thajadaba plan leitaba punsida ahongba haibasigi akiba hayeng hangchit haiduna tawgadaba thabaktu yaithokpa imung manungi problem paisagi awatpa training yaudaba pukning changba watpa commitment leitaba hana tawgadaba kona tawgadaba khangdaba hairibasing asina nahaki mai paknabagi lambi aduda ai apan piragadoribasing adune honaba kanna honaba struggle haibase yaudana mai pakpa haibase oithoktabane biology takpa ozamana mahaki class aduda famliba angangsing aduda caterpillar dagi butterfly karamna ohelakpage haibado taklamme Yengo aina hujik thamliba caterpillar asidagi butterfly olaknaba honaba matam aduda mahum asigi manungdagi thoraknaba yamna wana honaragane lengba otpa khajik lithorakpana singba matamduda nakhoi kanamatana mating pangba yadeko asumna hairamlaga thokirame matam kharagi matung haribudumak uba phanglame kurak aduna mahumdudagi kanna thoraknaba honaribado yengmada yamna nungairamde onthokna wana honajare masibu kamaina mating pangluidoribano khanduna satra amana mahumdo thugairame amadi irai laina kurak ado thorakle adubu kurak ado sire ozado halaklaba matung thokriba tawdok ado tamlamme amadi mahangna satra singaduda hairage yengo nahangnadi kurak asigi awabu matawado uba yengma ngamdabadagi mating pangre adubu tasengmadi mating pangba nate nahangna kurak ase halibane maramdi makhoina mahum sidagi wana thoraknaba honaribado natural process amakhangge masina maram oiraga makhoigi masa se mapung phana charokadoribane adubu masi mapung phadringai mahumdagi lauthokle Mato sumna honaba yaudana mai pakpa haiba sa mamal leiraroi value yaudaba punsi haibado oigane mama mapasing na masasing nungsiribani haidana mating pangbiba makhoigi daita punamak aikoina mating pangsinba mama mapa oribasingna loina mahakidamak tawbiba haiba sa tasingmadi makhoigi mathauna tawangamba honaba strain struggle sing ado phudok handribane makhoibu namsinduna thambibaga chapmane
ꯃꯔꯝ ꯑꯁꯤꯅ ꯍꯣꯠꯅꯍꯟꯒꯗꯕꯅꯤ ꯗꯥꯏꯇ ꯂꯧꯍꯟꯒꯗꯕꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯂꯤꯕ ꯊꯥꯛꯇꯨ ꯌꯧꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯥꯊꯤꯅ ꯃꯥꯏꯊꯤꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯒꯤ ꯍꯧꯔꯤꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯔꯤꯕꯗꯣ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯑꯃꯗꯤ ꯄꯥꯟꯗꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯞꯇꯕꯗꯨꯅꯅꯤ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕꯁꯦ ꯇꯣꯝ ꯋꯥꯠꯁꯟ ꯁꯦꯅꯤꯌꯔꯅ ꯍꯥꯏ If you want to succeed, double your failure rate. Nahangna mai pakpase pamlaba. Nahaki maithibagi changdo hanadagi saruk ani hengalo. Nahangna mai pakibasingi puari nainaraba. Soidana khangane madudi mai pakiba khudingmak sathina maithigibagi warising adune. Adubu maithiri basingdugi partse kanamatana ude. Makoina maikai amma khaktada yenglaga laina haidokani. Hera madau yakibagi paisa paikhibane. Mapa sungkibagi mai paklibane. Kanagumamagi wari masa amakak tase. Nupa se sei kun mathoida mahaki lalolitiki thabakto maithiki sei kunithoi surakpada election maithiki amukasu masagi sei kun mari surakpada mahaki business chawna maithiki bane sei kun taruk surakpada mahakna khwaidagi nungsijabi taibungpal thadoke masagi sei kun taret amuk surakpadana wakalgi laina depression mayongnake sei kun thra mari surakpada amuk congress ki mirep oina songthokiba election adu maithiki bane aduga amuk masagi sei nipu manga surakpada senator singi election dasu maithiki Sahi nipu taret surakpada vice president ki election da amuk kaso maithi kibane. Sahi nipu ga mapan da senator ki vote amuk handa maithi kibane. Adubu aroi badadi lepta no honarakpaduna maram moiraga masagi sahi yangkai ni thoi surakpada United States ki president ki election mai pake. Nupa sa atai kana sunate Abraham Lincoln ne. Sanglaba mahaki punji khongchara ma maithi ki. Adubu mahak hauzik failure ma ni haiba yagadra ne. Mahak tok thok lambasu yai. Adubu mahaki maithi bado punji ki nate aroi bo oikide. 1913 da tryout tube puthokiba Lady Forest ne Atlantic Ocean fauduna miyobigi konjel se chalanba ngamle haijinduna maki company gi stock laina bo honare mayambu lana lamjing le haina court case kya mayawnake miya mangda mahak bu khongoi nakibane matamadu da mahak chauna maithi kibane mahaki wa tabi gidaba kanasu laikidabane adubu hojik wakalna sagatuna yengse mahaki invention se yawramdrabadi kari oram yai telephone leramdaba yai TV radio loina fail orambasu yai Howjikti tryout ki mahutta transistor na ayamba mahut pudi sinkre adubo howjiksu electronic device khara da adumak sizinabadi sizinare maki maming da patent chahum mi henasu leiribane 1903 gi December 10 gi New York Times gi editorial column da nungsittagi hena lumba machine ama puthoktuna maduna nungsitta paihangani haibagi matang da wang kya hangnarakhe makhoibu karimnabagi hapta amagi matung Kitty Hawk da Wright brothers ki maming leraba hanba aeroplane puthoke Naha wariba cartoonist Walt Disney bu layekpa haite haina pause kayana reject torakibane nomadi church ki thomi amana mahak bu cartoon khara yeknaba neklamme church tugi manakta leiba uchi gi makon amadagi uchi thoraktuna lithok lichin sanari bodo urubadagi wakal da mangana ma lake amadi prithvi da maming khwaidagi satkiba Mickey Mouse ki wakalon puthorake hawjikti film gi jagatta Walt Disney khwaidagi chawba industry oirare mai paklaba mi singna achouba mine tawba ngamdaba thabaksing tawrubagi wafam natte Makoina tawribadi sumnagi thabak masa sing adu pungning changna mayon chumna nangna tawriba mongdudagi khenana pangthokpa khaktane mana tathiraga poglakhiba chahi mari romta ngariba nupa masa aduda nongmadi mahaki ozana chi machet amada wahi khara iduna mahaki phorik khawda hapchilame mamana chithi ado thengne asumna harame naki nasanu pase lairik sungai heroidoba mathong chadaba oiroidaba ngane angang se school da amu hana lakhlanu mamana pakhumpi isanu pase lairik takpada loksin ba hairoidoba oiroidoba ngang nate aina soidana mahakpu lairik takpiduna haina buhonagane angang sa atai kanasu nate Thomas Edison na formal education na sa sumnagi tha om lom tamak loroke amadi mana sa pura pangbamak natrabasu tabang ngambagi shakti yamna nemna poglake adubu mahakanano mayamna hena khaglibadune USA gi achoba maming leiriba car company Ford ki mabu Henry Ford na ahanba mahaki car ado reverse gear hapa kaukibane adubu hawjikti Henry Ford kanano amadi Ford company kari karamba film da leiribage mayamna hena khangle hairiba music asibu maithiraba misak singni haiba yagadrane makoina problem masing khangdana thengnaraba matung mai paklakiba ngaktane adubu miyamna uribasina daw yabadagi mai pakribani haina khalibane mai pakibagi wari khudingmakse achouba maithibagi asoiba kayarak thengnarakibagi wari kayane khenariba haibabu makoina maithiba khudingi amungana honagane amuk makoktagi hawgani stand back haiba theory sa sungkau kaudabane masibu manglomda maithiba haibadi failing forward haina khangnagane failing backward nataba fail oire maithiri haiduna tokthokpa nataba nangi pandamdo hongkiba nataba asoibadudagi parama tamsilaga amuk manglomda changsinba masibune Ahom suba chapter motivation aina thazaba ani khaglai madudi ahanbada mi ayambana loina phai haiba yai tawigumasung henna phanaba honabadusu maruwai ani subada mi ayamba sa tawgadabasi kari no haiba sa loina khange adubu hauzik phawba tawdribasina karigi no haiba wahangsine
वालिबसे थमोइद तिंग हेक्ता पानगदब मोटिवेशन अदुने कनागुमना लाइरिक की मतेंग लौवे अदुगा कनागुमना अतोप मीगी मतेंग लौगने अदुबु हंगदबदि तौद्रिबदुने नहांगना चुम्मी मसी फरे खलिब थबक अदु करिगिदमक तौबा हौद्रिबनो हाइबा वहंगसिने मसवाइसिद वालिब दरकार ओइरिबसे मोटिवेशन अदुने थमोइद थुमना चंगदब मोटिवेशन हाइबसे थाजबदुदगी लाकदबने हाइबदि नंगना पामलिब थबक पांगथोके खलिबदो मदुदा थाजब चंगे अमदि लौगदुरिबा दायित्व खुदिमक नसाने याजगदबने मसवाइसिदनि मोटिवेशन हाइबसे यामना मथौ तारगलिबसे मोटिवेशन कक नत्तना इंस्पिरेशन हाइबसिमसु यामना दरकार ओय इंस्पिरेशन अमसुंग मोटिवेशन अनिगे खेनबदुसु अमुक खंगिसे ऑथरना हाय अयांगना कनागुम अमबु मोटिवेट तौबा हाइबसे ngमगदब नते मोटिवेट हाइबसे मसाना तौजगदबने मसाना मसाबु मोटिवेट तौबा ngमनबगिदमक अयांगना इंस्पायर तौबिबा कक्तने मोटिवेशन हाइबदि थबक अमा तौनिंगनबगी मरम अमा पीबदुने खुदम ओइना नंगना किलोमीटर अमा से मिनिट अमदा चेनबा ngमलबदि लुपा लिसिंग यांखै पीगने असमना लिसिंग यांखै असिना मरम ओइरगा लमजेल अदु अपीबा मतमदा चेनबा होनरकपा मसिबु मोटिवेशन नि हाइगने अदुगा इंस्पायर नत्रगा इंस्पिरेशन हाइबसिना थबक अदु तौनिंगनबगी अनौबा वाखलोन अनौबा आइडिया अमा सागतपदुने समना मोटिवेशन हाइबसिना थौना हापीबदुने अदुगा इंस्पिरेशन हाइबसिना पुंगिंग थौगतपीबदुने मोटिवेशन हाइबसे नेगेटिव अमसुंग पॉजिटिव मखल अनीदा तौबसु याय टोरांटोदा लेबा मचिन मनाव अनीगी वरीनि अमदि ड्रग सिजने यू थाई इमुंग मनुंगदा फू चैबा डोमेस्टिक वायलेंस यामना तोइना तौवे अतोप अमदुना माइ पाकलबा बिजनेसमैन अमने इमुंग मनुंग निंगथीना पाली समाजने इकाई खुमलबा मियोइने कनागुम खरना हाइने ममा मपा अमा खक्तना पोकपा मसा चप मानबा अकोइबगी फिबम अमदा चौमिनरकपा कमदौना असुक यामना खेनरिबनो वंगसे तोइना हंगने अहानबा नुपासिदा हंगी कमदौना असिगुम मिसक अमा ओइरिबनो नहाक ड्रग सिजनै यूदसु लाइसुरे नहाकी इमुंग मनुंगदा ngaihak leitana phubi chaibiba otpa naiba ngaihak leitana tawe masi kari karamba nahaki wakhalondagi tawribano asigumba misak ama oiriba sa karina namonda motivate tawribano mahna khome aigi baba makoina amuk ngakna hange baba na kamdongna paukhum sa asomna pirai aigi baba da drug addict ne yuda laichui mahaki imung manungda ngaihak leitana phubu chaiba tawe adu oirabadi aingondagi kari asano na koina tawriba sa maduni aina oiriba sa atopa machin manaw duda amuk chap manaba wang sa hange nahakna kamdongna yam gyan tana mai paklaba misak ama oina imung manung nungsi chanana leiba ngamlibano masi karina nangoda motivate tawribano mahna khume aina piklingai babana yu ngausillaga amadi drug chasiluraga yumda phattaba mathong huktaba thabak mayam ama tawkhibado ai uhawe khanghawe maramasina matamaduda aina khanke asiguma misaksimadi punsida oikhraroi ko asumna machimnaw anisya chap manaba mafamdagi mapangal mathongna amadi motivation gi source phange atopa amana afaba positive oiba lambi du sinabane aduga amana negative oiba lambi da sinabane negative motivation sidi yamna laiba apamba pandam amakhakne laina tawba ngamba adubu poloidadi khangbada wagadaba phattaba mayam am oirage thawna chawthokchaba pandam adu phangba ngamgani haibagi thajaba daita amadi thajaba asiguma thamoida pangadaba motivation haibasa manungdagi ohelakadabane nupa masama football practice tawbase numit khudingi lai adubu mahak tournament gumagi match sanabadadi sungyaw yaholamde mahake practice tawriba lampak adugi mataida mahake mapana phamduna numit khudingi mahake practice ado yengjarame tournament ado haure amadi numit marini haukre nupa masa ado league round quarter final amadi semi final da mahak sungu khidre adubu noma kanghaudana final sanagadaba numit adu da laga parap course adugi manakta changlaktuna haire sir ai ngasi di sanaba yahonbiyo matam khudingmakta ai sir na haiba yaduna reserve oina adumak thambiribadune ngasi di amuktang sanhanbiyo course aduna hai ibungo ai bulana khangano nongondagi hena phaba sanaroi mayam ama yaure adugi sumathakta ngasi di final match ne yamna luba match oigani nahak matungda soidana yahonge mase school gi izat ki wafam ne nupa masa aduna amukasu kanna hajarame sir ai adongi mai chop tanaba tawgane soidana school asigi mai purakpasu ngamgane aibu amukta sanhanbiyo aigi leijaba pumba puthokuna sanagane asomna nupa masa asina haijaba amukta thengnaraktriba course ado mapungning olakhe pare sanaro adubu simadi khango achoba daita ama lauduna school asigi afaba sanaroi leiri khangna nangbu yaholibane aigi wareba sa achumbo ohelo school asigi amadi aigi mai chopanba yaroi ko sanaba hore angang asina mai ising changdama makai bol amadi goal khaktudamak ukibane mahakna bol sibu hek phanglaba goal tamna hek pusinbane tasengna hairabada match asigi oina mahakna khwaidagi afaba sanaroi yoke game asigi star player amakhakne mahaki team na yamna chauna mai pake match adu loiraba matung course ado mahaki manak tamna changchilake aduga hange nupamasa aigi wakhalon sa yam lalamle nahak sa ngasi uriba sigum amukta urude karino kamdongna asuk phajana sanaba ngamlibano nahakpu nupamasa aduna khumle aigi apokpa babana ngasi gi match sa yengbagine course aduna mamai leithoroktuna mapana hek phamba mafam du da yeng adubu kanamata uramde
Ibungo nangna practice tawba lakpa khudingi nangi babana hek phamkiba mafam asidadi kanasu udena nupa masaduna amuk khomle kos aina nahan makai sunghai haida bo wafam makhagle aigi baba sa mit ukhide numit marini gi mamangda mahak laikhidre maramasina ngasina ahanbane mahakna lairik paktagi aina sanabu ubase mana practice tawba khudingi mapana laktuna manakta phamlerabasu mit udabana mahakna sanabu ude masina nupa masa asida thawai yawba khajik adum walai adubu mapana laikhidraba matungdadi lairik paktagi mahaki mesa se yengli uri kanna thamoi manungdagi mai hauna sakthek kadaba internal motivation ma lakpaduna mahak mai pakna sanaba ngamkhribane maramasina internal motivation haba se aduki matik yamna maru oi matang asida lairik asigi ahanba saruk loisinjage mathangi part lairik asigi anisuba saruk haibadi lemahuriba chapter 5 adugi samlappa warol amuk puduna laksage ngasigidamagdadi punsi maikena mayamdagi nungsibamadi momon minoksi khaloina loisinjage atubada anauba video amaga amuk akhoi punna thengnaminarse punumakbu amuk hanna thagatchare